ꯍꯥꯎꯕ꯭ꯔꯣ? ꯌꯥꯔꯦ ꯀꯩꯗꯧꯔꯒꯦ ꯇꯤꯟ ꯇꯥꯔꯦ. Hello everyone, ꯃꯌꯥꯝ ꯀꯃꯥꯏ ꯇꯧꯔꯤꯒꯦ? ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯃꯇꯝ ꯀꯨꯏꯅꯁꯨ ꯅꯝꯃꯨꯗ꯭ꯔꯦꯕꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯉꯁꯤꯁꯦ ꯚꯤꯗꯤꯑꯣ ꯑꯅꯧꯕ ꯑꯃ ꯅꯝꯖꯒꯦ ꯍꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯖꯔꯛꯄꯅꯦꯕ. ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯏꯔꯥꯡꯁꯨ ꯂꯩꯕꯅꯤꯅ ꯍꯔꯥꯎ ꯀꯨꯝꯍꯩ ꯀꯩꯁꯨ ꯍꯥꯏꯗꯤ ꯄꯥꯡꯊꯣꯛꯅꯗ꯭ꯔꯦꯀꯣ. ꯑꯗꯨꯅ ꯃꯌꯥꯝ ꯍꯟꯗꯛ ꯆꯍꯤꯁꯨ ꯂꯣꯏꯗꯣꯔꯦ, ꯑꯅꯧꯕ ꯆꯍꯤ ꯂꯥꯛꯇꯣꯔꯦ. ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯖꯒꯥꯁꯨ ꯍꯥꯏꯖꯔꯛꯀꯦ. ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯏꯝꯐꯥꯜ ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯛꯆꯣꯝ ꯂꯩꯀꯥꯏꯀꯣ. ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯖꯣꯕ ꯇꯧꯖꯔꯤꯁꯤꯅ ꯍꯣꯇꯦꯜꯗꯅꯤ. ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯡꯁꯤꯅ ꯔꯦꯁꯇꯣꯔꯣ ꯀꯣ. ꯀ꯭ꯋꯥꯀꯩꯊꯦꯜ ꯊꯛꯆꯣꯝ ꯂꯩꯀꯥꯏꯗ ꯂꯩꯕꯅꯤ. ꯁꯨꯔꯦꯟꯗ꯭ꯔ ꯀꯨꯃꯥꯔ ꯕꯤꯜꯗꯤꯡ ꯀꯣ, 4th floor. ꯑꯗꯨꯒ ꯔꯨꯞꯇꯣꯞ ꯑꯅꯤꯅꯦꯕ. ꯑꯗꯨ ꯃꯌꯥꯝ 4th floor ꯀꯩꯅꯣ ꯂꯩꯔꯦ, ꯐꯥꯏꯟ ꯗꯥꯏꯟ ꯑꯦꯔꯤꯌꯥ. ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯥꯛꯑꯒ ꯆꯥꯕꯁꯨ ꯌꯥꯔꯅꯤ, ꯀꯣꯄꯜ ꯂꯥꯛꯑꯒ ꯆꯥꯅꯤꯡꯉꯁꯨ ꯆꯥꯕ ꯌꯥꯔꯒꯅꯤ. ꯑꯗꯨꯒ ꯔꯨꯞꯇꯣꯞꯇꯁꯨ ꯂꯩꯔꯦ. ꯑꯗꯣ ꯃꯌꯥꯝ ꯁꯨꯝ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯎꯠꯆꯔꯛꯀꯦꯕ ꯈꯔ. ꯑꯗꯨꯅ ꯃꯌꯥꯝ ꯁꯪꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯃꯇꯦꯛ ꯍꯥꯞꯆꯔꯛꯀꯦ. ꯑꯗꯨꯗꯤ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯃꯤꯟꯅꯔꯁꯤ. ꯁꯤ ꯆꯠꯂꯅꯤ. ꯑꯁꯤꯁꯤꯅ ꯐꯥꯏꯟ ꯗꯥꯏꯟ ꯀꯣ. ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ. ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ, ꯐꯦꯃꯤꯂꯤ ꯃꯌꯥꯝ ꯂꯥꯛꯑꯒꯁꯨ ꯁꯤꯗ ꯑꯗꯨꯝ ꯆꯥꯅꯤꯡꯉꯁꯨ ꯑꯗꯨꯝ ꯆꯥꯕ ꯌꯥꯔꯅꯦꯕ. ꯅꯥꯟꯕꯅꯦ ꯃꯁꯥ ꯌꯥꯝ. ꯑꯗꯨꯒ ꯃꯊꯛꯇꯁꯨ ꯂꯩꯌꯦꯕ. ꯑꯗꯨꯒ ꯀꯤꯠꯆꯟꯅ ꯁꯤꯒ ꯂꯩꯔꯦ. ꯃꯁꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯁꯦꯡꯗꯣꯛ ꯈꯣꯠꯇꯣꯛ ꯇꯧꯕꯅꯦꯕꯀꯣ, ꯁꯨꯇꯤꯒ ꯑꯣꯏꯕꯒ. ꯑꯗꯨꯅ ꯀꯤꯠꯆꯟ ꯍꯦꯛꯇ ꯊꯣꯡꯕ ꯈꯣꯠꯄꯒꯤ ꯈꯔ ꯆꯥꯏ ꯂꯩ. ꯑꯗꯨꯒ ꯍꯧꯖꯤꯛ ꯃꯊꯛꯇ ꯆꯠꯂꯁꯤ. ꯁꯤꯁꯤꯅ ꯍꯣꯜ ꯔꯨꯝ. ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯕꯒꯤ ꯁꯤꯒ ꯈꯔ ꯂꯩꯕꯒꯤ ꯈꯔꯅꯤ ꯁꯤꯖꯤꯟꯅꯕꯅꯦꯕ ꯁꯤ ꯔꯨꯝꯁꯤꯅ. ꯑꯗꯨꯒ ꯃꯊꯛꯇ ꯆꯥꯔꯣ. ꯍꯥꯏ. ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯕ꯭ꯔꯣ ꯃꯟꯁꯤ? ꯍꯥꯎꯕ꯭ꯔꯣ ꯁꯥꯔ? ꯆꯥꯕ ꯂꯣꯏꯔꯦ. ꯍꯥꯎꯕ꯭ꯔꯣ? ꯕꯥꯏ ꯇꯧꯈ꯭ꯔꯦ ꯍꯥꯎꯕ꯭ꯔꯣ? ꯃꯅꯤꯄꯨꯔꯗꯒꯤ. ꯍꯥꯎꯕ꯭ꯔꯣ? ꯍꯥꯎꯕ꯭ꯔꯣ? ꯃꯅꯤꯄꯨꯔꯗꯒꯤ ꯕꯥꯏ ꯇꯧꯈ꯭ꯔꯦ. ꯁꯦ ꯍꯥꯎꯕ꯭ꯔꯥ? ꯕꯥꯏ. ꯅꯣꯏ ꯆꯥꯗꯦꯀꯣ? ꯃꯇꯝꯗꯨꯁꯨ ꯁꯨꯝ ꯍꯧꯈꯤꯗꯨꯅ ꯅꯨꯃꯤꯗꯥꯡ ꯇꯥꯁꯜꯂꯛꯑꯦ. ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯒꯤ ꯀꯩꯀꯩ ꯇꯧꯕ ꯌꯥꯕꯁꯤꯡ ꯚꯤꯗꯤꯑꯣꯗꯣ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯥꯞꯆꯔꯛꯀꯦꯕꯀꯣ. ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ ꯚꯤꯗꯤꯑꯣꯁꯦ. ꯀꯔꯤ ꯇꯧꯕ꯭ꯔꯥ? ꯍꯥꯏꯔꯣꯏ. ꯀꯔꯤ ꯇꯧꯕ꯭ꯔꯥ? ꯍꯥꯏꯔꯣꯏ. 또. 거의 손잡으래 하지. ꯖꯤꯔꯥ ꯍꯥꯞꯄꯦ. ꯃꯦꯒꯤ ꯍꯥꯞꯄꯦ. 아우. ꯑꯗꯨꯒ
ꯇꯤꯜꯍꯧꯁꯦ ꯈꯔ ꯍꯥꯞꯆꯔꯒꯦ. ꯍꯧꯖꯤꯛꯁꯨ ꯍꯥꯞꯄꯤꯈ꯭ꯔꯦ. ꯅꯨꯡꯊꯥꯡꯒꯤꯅꯤꯀꯣ ꯁꯤꯗ ꯊꯣꯡꯉꯤꯁꯤꯅ. ꯕꯕꯥꯏꯁꯦ ꯌꯥꯝ ꯆꯥꯎꯅ ꯇꯧꯕ ꯅꯠꯇꯦꯀꯣ ꯂꯥꯡ ꯈꯣꯠꯇꯅ ꯇꯧꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯁ꯭ꯇꯥꯐꯁꯤꯡꯒꯤ ꯃꯥꯅꯤ. ꯑꯗꯣ ꯑꯗꯨꯝ ꯄꯨꯟꯕꯗꯤ ꯂꯥꯡꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯀꯩꯅꯣꯝ ꯆꯥꯃꯤꯟꯅꯁꯦꯅ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯇꯧꯖꯕꯅꯤ. ꯃꯥꯅꯦ. ꯃꯌꯥꯝꯁꯨ ꯏꯃꯨꯡ ꯃꯅꯨꯡꯒ ꯄꯨꯟꯕꯤꯌꯣ. ꯍꯥꯟꯅꯗꯤ ꯃꯄꯥꯟꯗ ꯆꯠꯇꯅ ꯀꯣꯏꯗꯅ ꯄꯥꯔꯛꯇ ꯑꯩꯈꯣꯏ ꯀꯣꯏꯕ ꯈꯣꯠꯄ ꯃꯌꯥꯝ ꯇꯧꯋꯦꯕ. ꯑꯗꯨꯗ ꯇꯧꯕꯗꯣ ꯍꯧꯖꯤꯛꯇꯤ ꯊꯤꯡꯉꯕꯅꯤꯅ 이몽 만족시켜 왜냐 분비라가 많아 너무 좋아가 사미나가 뭐네 많이 떠오래 준매 또 위험해 준매 조 와우 가자 어디 해로 없나요 어디 해로 없나요 không tiền có tiền đi nào cho chỗ cảnh đi mà không vào được 어디 있노? 어디 있노? 나 왜 있니 너? 너 có em sao này cô? Ok, ai đi nói xài lên khá đâu đấy? Chỉ nhá, hai tao. Video này. Wow. 한약 실례면 너 비에 먹지? 럭커 그래? 한약가 혼도 그래? cái hình bay luôn sao? To rồi. À đây đi. À đây đi. Hello. À hello. 시암 농닝만해. 신는 비셔 그래요. 만매. 그래 만매. hazavni. hazavni. Nhà cái tao là cái tin tà nè. Nhà